Makha Tana micham miyam hatlak labadi Eisu Lan kappa chatliba marakta yaorakloi haningai leite Biren. Ireipa ifuruk ngapa ngamdrabadi Chief Minister oirubagi wahanthok leite. Makha Tana micham miyambu hatpa tupagi thabak satharaklabadi Lan kappa chatliba marakta Eisu ama oirakpa yai. Ireipa ifuruk ngapa ngamdrabadi Chief Minister oirubagi wahanthok leite haina Chief Minister Nongthombam Biren phongdokre. Wafam asi tha asigi chaicha tarada Bishnupur district ki manung chana laiba kumbi kendra ki hautak Biren da thokiba laibak thiba thodokta laikhidraba miyoi marigi imung manungi miyoi singgi fibam haktengnana yengsinbagi khongjatta Chief Minister na phongdokhibani. Yingching khongja aduga mari leinana Chief Minister N Biren na miyam da phongdokhibada laibak thiba hautak Biren gi thodokta laikhidraba miyoi marigi imung ahum Chairol amagi manungda yum saragani micham miyambu hapa tupagi thabak Makha Tana asuk chatharaklabad Lan kappa chatliba asigi marakta Eisu yaorakloi haningai leite khangduna lakliba asi kumankhre haujikti yengduna leiraroi lamdam asida ngalingai matamdagi hauduna laiminaraklaba kukising nattaba atopa mapalam dagi changsilaktana mafiyargum khulai paiduna drug lalonbasing kaidongnungda compromise tawroi lamdam asigi miyamna lau uba ngamdabadagi leingakna IRB 2,900 rom thadoktuna laufamsing ngaktuna laulokkibani masida nattana irang asina maram oiduna lau uba changba yakhidaba laufamsinggi compensation pinaba lupa crore 37 kaithokpa leirabani lamdam asigi miyamgidamak leingakna chap chaba thabak thoram paikhatkani. Ireipa ifuruk ngapa ngamdrabadi Chief Minister oirubagi wahanthok leite hainasu mahakna phongdokhi. Amaromda hautakta handakta IRB thajinkiba adu lauthokpagi wafam leite. IRB personnelsing adata micham miyam cheksinna ngak sengadabani hainasu Chief Minister na akanba wafam thamlamki. Bharat Joro Nyaya Jatra Bharat Joro Nyaya Jatra Mali Rahul Gandhi na lakpa khudingmak Manipurda irang thokpagi machak ama oirakpana mikupna humsingna leiba mathau tai CM. Ngasidagi hauna Mars 10 phawba chakadawriba Bharat Joro Nyaya Jatra asi Bharat Joro Nyaya Jatra Mali Rahul Gandhi lakpa khudingmak Manipurda irang thokpagi machak ama oirakpana Manipurgi miyamna mikupna humsingna leiba mathau tai haina Manipurgi Chief Minister Nongthombam Biren haikre. Wafam achi ngachi Manipur leingakna sinduna 9 suba Armed Forces Festland Day-gi thauram ama ahamba Manipur Rifles Battalion gi West Hall-da pangthokkiba thauram aduga mari leinana phongdokhibani. Thauram aduda Manipur Chief Minister N Biren Power Minister Thongam Biswajit Rajya Sabhagi MP Ningthau Raisemba Sanajauba amadi MLA Ministersing yauna civil amadi police ki makok thongba miyoi kaya su saruk yaki. Chief Minister M Biren na Makha Taraduna hai mathak 2019 gi January 14 yaudringai mamangda Bedlansinggi imung manungna laikhidraba miyoisinggi mafamda haisu katpa yaba mafam ama sengotlagani. Haukiba tha kharagi mamangda Manipurda thoaningdaba thongdok kaya thoktuna chamjaraba miyoi kaya amagi punsi pikamnakre. Adubu irang asi tapna tapna mahausagi fibamda hanjilakpa haurakpagi chairak asida amuk hana irang thoanaba sinba lakpa mali haiki. GM na hai khongja asina amuk irang thokpagi machak oirakadawribra haibagi chingnadaba ngamde. Rahul Gandhi lakpa khudingmak Manipurda irang thokpagi machak ama oirakpada Manipurgi miyamna mikup thana humsingna leiba mathau tai hainasu phongdokhi. Congress-ki Bharat Joro Nyaya Jatra khongjomdagi lamthakre. Lamdam asigi miyamgi awaba aikoina chap chana khangi soidina santi purakani Rahul Gandhi. Manipurda tha 9 helaklaba irang asina lamdam asigi miyamna achuki matik mayoknariba awabasing asi aikoi Congressna chap chana khangi soidinamakki lamdam asigi mahausagi santi puraknaba honagani haina Congress-ki luchingba Rahul Gandhina phongdokre. Miyoi lising kaya tinduna Rahul Gandhina luchingba Bharat Joro Nyaya Jatra ngasi khongjom
ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯝꯊꯥꯈ꯭ꯔꯦ꯫ ꯃꯨꯝꯕꯥꯏ ꯐꯥꯎꯕ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯂꯣꯛ ꯁꯚꯥꯒꯤ ꯁꯤꯠ 100 ꯔꯣꯝꯅ ꯀꯣꯟꯁꯤꯟꯕ ꯁ꯭ꯇꯦꯠ 15 ꯐꯥꯎꯗꯨꯅ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 3,500 ꯔꯣꯝ ꯆꯠꯀꯗꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯂꯝꯊꯥꯒꯗꯕ ꯃꯐꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯄꯨꯟꯕ ꯍꯧꯈꯤ꯫ ꯑꯦ.ꯑꯥꯏ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯔꯖꯨꯟ ꯃꯥꯂꯤꯛ ꯈꯥꯔꯒꯦ, ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯗꯤ ꯑꯇꯩ ꯀꯪꯒ꯭ꯔꯦꯁꯅ ꯄꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯌꯥꯎꯕ ꯑꯈꯟꯅꯕ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯏꯝꯐꯥꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯈꯤ꯫ ꯑꯗꯨꯕꯨ ꯗꯦꯜꯂꯤ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯆꯤꯜ ꯊꯥꯕ ꯃꯔꯝꯅ ꯐ꯭ꯂꯥꯏꯠ ꯗꯤꯂꯦ ꯇꯧꯕꯗꯒꯤ ꯍꯥꯟꯅ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗꯒꯤ ꯊꯦꯡꯊꯅ ꯌꯧꯔꯛꯄꯅꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯌꯥꯎꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯏꯝꯐꯥꯜꯒꯤ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯕꯗ ꯈꯣꯡꯖꯣꯝ ꯆꯝꯅ ꯆꯠꯈꯤ꯫ ꯂꯝꯊꯥꯒꯗꯕ ꯃꯤꯌꯥꯝ ꯄꯨꯜꯂꯤꯕ ꯃꯐꯝꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯆꯠꯇꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ꯫ ꯇꯨꯡꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯂꯥꯛꯈꯤ꯫ ꯚꯥꯔꯠ ꯖꯣꯔꯣ ꯅ꯭ꯌꯥꯏ ꯖꯇ꯭ꯔꯥ ꯂꯝꯊꯥꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗꯕꯒꯤ ꯑꯃꯗꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯀꯪꯒ꯭ꯔꯦꯁꯅ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯀꯪꯒ꯭ꯔꯦꯁꯅ ꯍꯣꯠꯅꯒꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯕꯤ.ꯖꯦ.ꯄꯤ, ꯑꯥꯔ.ꯑꯦꯁ.ꯑꯦꯁꯅ ꯃꯅꯤꯄꯨꯔꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯔꯨꯛ ꯑꯃ ꯅꯠꯇꯕꯒꯨꯝ ꯈꯜꯂꯤ ꯍꯥꯏꯅꯁꯨ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯅꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯅꯕꯁꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯚꯥꯔꯠ ꯖꯣꯔꯣ ꯖꯇ꯭ꯔꯥꯗ ꯈꯣꯡꯅ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝ ꯍꯟꯗꯛꯁꯨ ꯈꯣꯡꯅ ꯆꯠꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯅ ꯈꯣꯡꯅ ꯆꯠꯂꯒꯗꯤ ꯀꯥ ꯍꯦꯟꯅ ꯃꯇꯝ ꯂꯧꯒꯗꯕ ꯑꯗꯨ ꯌꯦꯡꯂꯒ ꯕꯁ ꯌꯥꯎꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕꯅꯤ ꯍꯥꯏꯅꯁꯨ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ, ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯑꯆꯨꯝꯕ ꯐꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯆꯠꯄ ꯈꯣꯡꯆꯠ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨ ꯋꯥ ꯉꯥꯡꯂꯗꯨꯅ ꯑꯦ.ꯑꯥꯏ.ꯁꯤ.ꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯥꯜꯂꯤꯛ ꯑꯔꯖꯨꯟ ꯈꯥꯔꯒꯦꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗꯤ ꯃꯅꯤꯄꯨꯔꯗ ꯕꯣꯝ ꯈꯣꯝꯕ ꯈꯛ ꯂꯥꯛꯄꯅꯤ, ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯗꯤ ꯃꯃꯥꯏ ꯐꯥꯎꯕ ꯎꯠꯂꯗ꯭ꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯆꯤꯟꯗ ꯔꯥꯝ ꯔꯥꯝ ꯁꯣꯜꯂꯒ ꯃꯊꯃꯣꯏꯗꯅ ꯖꯨꯔꯤ ꯌꯦꯛꯄꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯤ.ꯑꯦꯜ.ꯄꯤ ꯂꯨꯆꯤꯡꯕ ꯑꯣ ꯏꯕꯣꯕꯤ ꯑꯃꯁꯨꯡ ꯑꯦꯝ.ꯁꯤ.ꯁꯤ.ꯄꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔꯁꯨ ꯋꯥ ꯉꯥꯡꯈꯤ꯫ ꯇꯨꯡꯗ ꯅꯨꯡꯊꯤꯜ ꯄꯨꯡ 4:35 ꯔꯣꯝ ꯇꯥꯕꯗ ꯚꯥꯔꯠ ꯖꯣꯔꯣ ꯅ꯭ꯌꯥꯏ ꯖꯇ꯭ꯔꯥ ꯑꯗꯨ ꯈꯣꯡꯖꯣꯝꯗꯒꯤ ꯂꯝꯊꯥꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯚꯥꯔꯠ ꯖꯣꯔꯣ ꯅ꯭ꯌꯥꯏ ꯖꯇ꯭ꯔꯥ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗꯒꯤ ꯂꯝꯊꯥꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯃꯤ ꯄꯨꯟꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇꯕꯗꯒꯤ ꯈꯣꯡꯖꯣꯝꯗꯒꯤ ꯑꯣꯏꯅ ꯂꯝꯊꯥꯈꯤꯕꯅꯤ꯫ 9ꯁꯨꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯚꯦꯇꯔꯥꯟ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯏ ꯁꯤ.ꯑꯦꯝ. ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯃꯃꯥꯡꯗ ꯂꯥꯛꯂꯝꯕꯗꯁꯨ ꯏꯔꯥꯡ ꯊꯣꯛꯈꯤꯕꯅꯤ, ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯜꯂꯤꯕꯔꯥ? ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯔꯦꯂꯤ ꯆꯠꯇꯨꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯕꯤꯔꯦꯟ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯃꯗꯤ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯁꯥꯏꯠ ꯑꯃ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯝꯂꯒꯅꯤ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯈꯨꯠ ꯌꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯤ ꯔꯥꯏꯐꯜꯁꯀꯤ ꯕꯦꯡꯀꯦꯠ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 9ꯂꯛ ꯁꯨꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯚꯦꯇꯔꯥꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯦꯁ. ꯕꯤꯁ꯭ꯋꯖꯤꯠꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ
ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯦꯁ. ꯁꯦꯇ꯭ꯌꯕ꯭ꯔꯇ, ꯔꯥꯖ꯭ꯌ ꯁꯚꯥ ꯑꯦꯝ.ꯄꯤ. ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ, ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡ, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯁꯤꯚꯤꯜ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁ, ꯕꯦꯠꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯒꯦꯂꯦꯟꯇꯔꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ, ꯕꯦꯠꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯕꯤꯔꯥꯟꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯂꯦꯡꯌꯥꯟꯁꯤꯡ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯡꯊꯣꯜꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯕꯦꯠꯂꯥꯏꯟ ꯑꯣꯏꯅ ꯂꯩꯕ ꯌꯥꯕꯁꯤꯡ 12,000 ꯔꯣꯝ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯒꯦꯂꯦꯟꯇꯔꯤ ꯑꯦꯋꯥꯔꯗ ꯐꯪꯂꯕ ꯕꯦꯠꯂꯥꯏꯟ 69 ꯌꯥꯎꯔꯤ꯫ ꯄꯔ ꯀꯦꯄꯤꯇꯥ ꯑꯣꯏꯅ ꯌꯦꯡꯂꯨꯕꯗ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯑꯁꯤ ꯃꯅꯤꯄꯨꯔꯁꯨ ꯑꯃꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯀꯃꯥꯟꯗ ꯃꯩꯇꯩ ꯃꯆꯥ ꯐꯥꯎꯕ ꯂꯩꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯦꯔꯤꯟꯒꯤ ꯁ꯭ꯇꯔꯛꯆꯔ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛꯀꯤꯗꯃꯛ ꯆꯤꯜꯗ꯭ꯔꯦꯟ ꯑꯥꯔꯝ ꯐꯣꯔꯁ ꯕꯦꯠꯂꯥꯏꯟꯁꯤꯡꯒꯤꯗꯃꯛ ꯆꯥꯗ 3 ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯕꯇ ꯅꯠꯇꯅ ꯑꯦꯝ.ꯄꯤ.ꯑꯦꯁ.ꯁꯤ. ꯑꯦꯛꯖꯥꯝꯗꯁꯨ ꯆꯍꯤ 5 ꯔꯤꯂꯦꯛꯁꯦꯁꯟ ꯇꯧꯗꯨꯅ ꯊꯝꯂꯤ꯫ ꯄꯤꯛꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯉꯁꯤꯗꯤ ꯂꯦꯐꯠꯅꯦꯟꯠ ꯖꯦꯅꯔꯦꯜ 2 ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯂꯕꯅꯤ꯫